silver jubilee pangkawangan. May di pere kung nga mamahal na How's operating 25 silver jubilee ashigi flag chingkhatinangai akhoi former chairperson Arun Jajo ahambagi chairperson tawmani mago program hapani adugo magi hakchangda ngamdaba awana lebagi maramna ma infarda lebagi ngesi mahagi mapur oiba nungshirba rinchang jajo mahakna mami nubi burishindaga akhoi flags hostel oidini aduna mahakna matam lawishi flag hoist tawna koi prarthana tawse isam samna rumaina prarthana tawbu matangda hakna kiran si atum thangat jage soda haijesi nungsibana thalaba khoi punamakpu nungsibiba chanbiba adugi mapanna ngasi haba numit asi khoi gi church ki oiba mama singi society oiba adugi silver jubilee khoi asigumba program se harauna nungaina khoi sumaina hangjaba asiba thodongna thakachai khoi ngasi se ahauba oina iba nahaki minda khoina phiran thangka amasung hojik pere khongkiba adusu thawagi pere ohanbiyu loinana phiran thangat kadoba asisu thawagi phiran ohanbiyu haiduna hojik ponga asida karisu haijadaba sholaba nanai hakna phiran asi thangatre mamangda aikhoibu kandiba jesu kristo ge minda haijabane amen 아멘. ngasi khoi ge mama singi silver jubilee ge phiran si hangna mapa macha amasung thawai asengba ge mingda flexi thangkacha 아이기 패밀리나 거의 시비 소직 예 시월 주빌리 하시기도 막다 프레젠테이션 같이 또 외로수 비저게 소직이 손상나 시기 제일매너트 세계적인 로비는 아마 신나지게 Madam
ihan hanbada asigumnaba aikhoi mayambu ngisi aikhoi gi hingliba punchi sida adumak awaba matam asida asigumbagi harauba nungaiba mayam ase ngisi piklaba Meitei church asida aikhoi mayambu punhanba asigumba aphaba matam phanghanba ipa ishor bungam khai leinana thakatpani magi minglen wangkhatpa waisino hairiba matam asigi shona thaurang tawkiba
Meitei Baptist Church Women Society na July tarik 22 da hauthokba adu ngisi 21 da welcome service ama waina aikhoina mayam asi khantharaga aikhoi mapung phana khurumba yanangai gi damakta haina program sing ngisi digi hauna pang thokadaba khwaidigi boru oiba hayeng program se arrange tawba waina aikhoina ngisi welcome service ka loina na aikhoi changsin khre lakraba members mayam Meitei Baptist Church ki members mayam adaga loina na invitees phanglaga maru aina akhoi gi town church ki pastor sing asida lairiba organization asida lairiba women society adaga lo akhoi gi tungan ba khun gi degi lakpa local church ama ani yawe sorbungam khai leina thagat bane Meitei Church na tharak ba che shi am lu na lo biraga na khoi na ngisi thaba adumak chilliba madam asida yawrak pi be gi damakta aina yawshen ba ama oina Meitei Church ki aswan ba che ngisi na khoi lakpa gi mapandagi aikhoi ahongba amadi pruk pigini ko habise isrongonda non jabane adumak wai han nangai gi damakta aikhoi lakraba mayam asna adugi partner ti wahai amamam do worship pan biu ko habise aina ngisi program ase hauthok ba yana gi damakta program ase aikhoi gi officer singbo patient bagi matam adu akhoi naktang lokhat nai tawsi aina bible amakhakti ai present tawningi Thakat Ishai, Psalmgi, Thakat Ishai 98 ki verse 5 ka 6 asida. Pina khongdona Jehovah gi mafam de Ishai sa'u. Pina khongdona Thakat Ishai gi makhon ga sa'u. Perir sing amasung yaw machi gi makhon ga ningthau Jehovah gi mangda harau na laukhatlo. Ishorbo thakat badu kramana thakat lo haibna. Adugi thakat badu karambagi wakhandagi thakat lo haibna haibisa amuka New Testament amakhak aina panningi New Testament na kari amuka haibra adugumna lauriba chithada khongda khleya chithada masot mi da khleya bing uklong hi ka thara khla ga jatam tharan aina na khoida anauba yathang ama piri John chapter 13 verse 34 aina da khoida anauba yathang ama piri maduda na khoi amaga nungsinau aina na khoi bo nungsiba adugumna na khoi no sa amaga nungsinau na khoi amaga nungsina rabadi masina mi khuting na khoi aigi sipok singni haiba khangani brevrawe ninga chang ishor gi pamjaba haiba sidi akhona tolan thak tawraga adu oiramdi aduba akhoi khra da wairabusu nungsina leiba haibisini nungsina leibasing na khonggadaba perasing si oigadabani nungsibagi wakhan thamoy yawbasing sina pangthokdaba program ningise nungsidaba side ishor na tabane nungsidaba side ishor yawti ai aduna nungsibagi program se pangthok nangai gi damakta akhoi tangkhul churches gi organization churches women society individual tungan akhoi kauraga lakraba mayambu akhoi na khoi bu appeal tawjabadi haining badi akhoi de yam shon bane akhoi gi damakta kanna parna tawbiu ngisi akhoi na asida shem saraga Meitei tampak ta krama de pau san thoktra haibisa akhoi gi target ne ngisi tampak haibisa akhoi gi damakta lopuk ama oina thambi khrabne asu hunthokba yabagi akhoi leiba Christian nati asidi akhoi nungsibagi matik mukun phongthok nangai gi damakta Christian sing dia adumak nungsinai ko haibado chingda nungsinabdo tampak ta phongthokba ya nangai gi damakta ngisi akhoi na hotnari ba akhoi gi church asi thambi bane adu gi damakta 2025 ta akhoi na church ki Jubilee bangthokre kumsha amuga women society na ma khoi nei suma khoi gi angamba Christian oibagi punchi haibise akhoi na henna bangthokada bani henna akhoi na lumangada bani henna mukun nei hangada bani hena women sing na ngisi jangsin ba punchi program asida na khoi miyam na lakbi bagi damakta thakale mapung yam phagani adubu akhoi na nijabadi ko akhoi na nijaba di hayang so ngasi lak leba singse so den lak piogo haibase ishor gi ming da akhoi na request taw chabani kana su lak ta bo oi no akhoi port loi da phangmin na se Meitei Church khak ta phangada banadi nang na so hen na phangani akhoi gi damak ta concern leibi ba haibase nang na amuga hen na phangani ko adu gi damak ta kana su ai thabak leire ngara chat khrabani haiba gi wakhan nei dana nang lak tarabadi ngisi phawa hangi go adu nang hayang lak tarabadi akhoi kana phamgni akhoi gi marakta aduna akhoi hojik ju sepa tawbani adu tawbani loina chakhibada hojik bupung su phadre hayang amuga nang lak tarabadi akhoi gi
ꯑꯁꯤꯒꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯩꯇꯩ ꯆꯔꯆꯅ ꯆꯍꯤ 15 ꯉꯥꯏꯔꯒ ꯄꯥꯡꯊꯣꯛꯄ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯣꯏ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯕꯨ ꯁꯤꯟꯅꯕ ꯌꯥꯅꯉꯥꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯁꯦꯡꯊꯣꯏ ꯋꯥꯡꯊꯣꯏꯔꯕ ꯍꯣꯡꯅꯥꯏꯗꯔꯕ ꯏꯄꯥ ꯅꯪꯒꯤ ꯃꯤꯡ ꯋꯥꯡꯈꯠꯄ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯆꯔꯆꯀꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯑꯆꯥꯕ ꯃꯇꯝꯁꯦ ꯑꯁꯤꯅ ꯑꯣꯏꯌꯨꯀꯣ ꯍꯥꯏꯅ ꯅꯪꯅ ꯁꯤꯟꯕꯤꯈ꯭ꯔꯕ ꯑꯗꯣ ꯉꯁꯤ ꯑꯁꯤꯒꯨꯝꯅ ꯏꯁꯣꯔ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯪꯒꯤ ꯃꯤꯡ ꯋꯥꯡꯈꯠꯄ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯈꯟꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯄꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯟꯕ ꯅꯠꯇꯦ ꯏꯁꯣꯔ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯄꯨꯔꯛꯄꯤꯔꯒ ꯃꯩꯇꯩ ꯆꯔꯆ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯅ ꯂꯩꯔꯦꯀꯣ ꯍꯥꯏꯕꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛꯀ ꯎꯍꯟꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯅ ꯀꯔꯝꯍꯥꯏꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯃꯨꯛꯀ ꯀꯧꯁꯤꯜꯂꯒ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯍꯥꯏꯖꯃꯤꯟꯅꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯁꯣꯔꯅꯪꯒꯤ ꯃꯤꯡꯗ ꯑꯁꯤꯒꯨꯝꯕꯒꯤ ꯑꯉꯛꯄ ꯅꯨꯡꯁꯤꯕꯒꯤ ꯐꯦꯂꯣꯁꯤꯞ ꯑꯩꯈꯣꯏꯕꯨ ꯐꯪꯍꯟꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅꯕꯨ ꯉꯝꯈꯩ ꯂꯩꯗꯅ ꯊꯥꯒꯠꯄꯅꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔ ꯅꯪꯒꯤ ꯊꯋꯥꯏꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯒꯅꯤ ꯅꯪꯒꯤ ꯊꯋꯥꯏꯅ ꯏꯟꯁꯤꯟꯕꯤꯕꯒꯤ ꯃꯇꯝ ꯑꯣꯏꯍꯟꯕꯤꯌꯨ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯣꯏꯍꯟꯕꯤꯌꯨ ꯀꯅꯥꯃꯠꯇꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯟꯗꯗꯅ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯩꯇꯩ ꯆꯔꯆꯇ ꯆꯠꯂꯒ ꯃꯩꯇꯩꯒꯤꯗꯃꯛꯇ ꯄ꯭ꯔꯊꯥ ꯇꯧꯕꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯕꯨ ꯅꯪꯅ ꯇꯆ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯅꯉꯣꯟꯗ ꯅꯧꯂꯨꯛꯆꯕꯅꯤ ꯏꯁꯣꯔ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯊꯣꯛꯄ ꯌꯥꯅꯉꯥꯏ ꯃꯔꯨꯑꯣꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯄ꯭ꯔꯊꯥ ꯇꯧꯔꯒ ꯂꯥꯛꯆꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯊꯣꯛꯅꯒꯦ ꯏꯁꯣꯔ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯉꯥꯛꯊꯣꯛꯄꯤꯈ꯭ꯔꯦ ꯏꯁꯣꯔ ꯀꯌꯥꯗ ꯅꯨꯡꯉꯥꯏꯕꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯖꯕ ꯍꯥꯏꯖꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯏꯁꯣꯔ ꯍꯥꯏꯖꯕ ꯈꯨꯗꯤꯡ ꯂꯧꯁꯤꯟꯗꯕ ꯂꯩꯇꯕ ꯏꯁꯣꯔ ꯅꯪꯒꯤ ꯃꯤꯡ ꯋꯥꯡꯈꯠꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯏꯈꯠꯅꯉꯥꯏꯒꯤꯗꯃꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯤꯟꯈ꯭ꯔꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪꯅ ꯇꯧꯔꯨꯀꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯌꯥꯅꯈ꯭ꯔꯕ ꯃꯤꯁꯛꯁꯤꯡꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯏꯈꯠꯂꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯔꯆ ꯑꯁꯦ ꯑꯁꯦꯡꯕ ꯆꯔꯆ ꯑꯁꯦ ꯅꯪꯒꯤ ꯊꯋꯥꯏ ꯃꯌꯥꯝꯁꯦ ꯄꯨꯁꯤꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯍꯥꯡꯕꯤꯈ꯭ꯔꯦ ꯏꯁꯣꯔ ꯅꯪꯒꯤ ꯑꯅꯤꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯄ ꯅꯪꯅ ꯂꯥꯛꯂꯒ ꯄꯥꯡꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯑꯁꯤ ꯅꯉꯣꯟꯗ ꯀꯠꯁꯤꯜꯂꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯕꯅꯤ ꯍꯥꯏꯖꯕ ꯅꯤꯖꯕ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔ ꯇꯥꯅ ꯂꯧꯈꯠꯄꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯖꯣꯏ ꯑꯣꯏꯕꯤꯌꯨ ꯑꯃꯦꯟ Jehovahꯒꯤ ꯌꯨꯝꯗ ꯊꯥꯈ꯭ꯔꯕ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯁꯨꯃꯥꯡꯁꯤꯡꯗ ꯆꯥꯎꯈꯠꯂꯛꯀꯅꯤ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯃꯍꯩ ꯄꯥꯟꯗꯨꯅ ꯂꯩ ꯃꯈꯣꯏ ꯅꯧꯗꯨꯅ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯁꯪꯗꯨꯅ ꯂꯩꯒꯅꯤ ꯃꯁꯤ ꯖꯦꯍꯣꯚꯥꯗꯤ ꯙꯔꯃꯖꯦꯟꯕꯅꯤ ꯍꯥꯏꯕ ꯂꯥꯎꯊꯣꯛꯅꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯡꯖꯥꯎꯅꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯙꯔꯃ ꯆꯦꯟꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ Praise the Lord Hallelujah ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯦꯜꯀꯝ ꯁꯔꯚꯤꯁꯁꯦ ꯍꯧꯅꯕ ꯇꯧꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ MBC ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯖꯨꯕꯤꯂꯤ ꯂꯩꯌꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯧꯒꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯗꯕ ꯌꯥꯗꯦ ꯊꯧꯒꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯅ ꯊꯥꯖꯈ꯭ꯔꯕ ꯂꯥꯛꯈ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯕꯨ MBC ꯆꯔꯆ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯋꯦꯜꯀꯝ ꯁꯔꯚꯤꯁ Day 1 21st July 26 ꯇꯥꯏꯝꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦꯀꯣ ꯃꯌꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯗꯣꯛꯄ ꯌꯥꯅꯕ ꯊꯤꯝ ꯁꯣꯡꯁꯤ ꯈ꯭ꯋꯥꯏ ꯃꯅꯤꯡꯁꯤꯗ ꯌꯥꯎꯕꯅꯤ 2 ꯂꯥꯁꯇꯨꯗꯀꯣ 3 4 7 ꯑꯁꯤ ꯍꯧꯒꯠꯂꯒ ꯃꯌꯥꯝꯅ ꯁꯛꯃꯤꯟꯅꯁꯦ ꯀꯣꯏꯔꯅ ꯆꯤꯡꯕꯤꯔꯁꯅꯨ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯣꯄꯅꯤꯡ ꯄ꯭ꯔꯦꯌꯔꯁꯤ ꯉꯂꯥꯡꯉꯝ ꯀꯩ ꯔꯪꯔꯤ ꯋꯨꯃꯦꯟ ꯆꯦꯌꯔꯄꯔꯁꯟ ꯍꯨꯃꯤ ꯕꯦꯞꯇꯤꯁ ꯆꯔꯆ ꯃꯍꯥꯛꯅ ꯍꯥꯏꯖꯕꯤꯁꯅꯨ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ
welcome address, history and souvenir release. Yo Mila Women Chairperson MBC Ukhrul Mahakna Matam Dulobirasuna. Mayam Hokalaga Subminasi. Ingu piran haiba, miku dingu kori, uking lupa joy dana, krisa buyaja, ujama koi bada, nama mishay shagli, uking lupa joy dana, krisa buyaja ro, lan ngam nagani, lan oiragani. Apa bawa pausi, singtung na tasanu, bukning lupa joy dana krista uya jaro. Lan ngam lagani, lan noi ragani, lu jingnen namang tari. Agitung ilasi, tuna loy silani. Yari Bamse. Saya sase. Kayala masodla kui kaganiya kasa akva Meitei Baptist Church li kohol kapron mida how pok mi laga Women Society linga mida aji magada phanga ka gashungwi Jubilee kamayon sampang kang sakwi ringa paning gashi masot midalaye broho tiga hai mirin adam paning laga aningara ajon ngarana shairan do dada yang pangshap adam lan chikat laga athum na dun san da society wibang da watram ngatra mi ka hai kala lingsang mi ka hai ji ajir itum di sampang khwe khang sak nei kala jamang maning la rivra nawe so khamyu ya lungli hi thada itum li
Jubilee mayon ga khui hi avungara women society shili hi na matang haila kha awa nana mi avu wi uklung ni tamsang mi da mangla rin wi pong li phasarin wi pong li thuk mai jui mai da revra washap khawai kathana bingli ga shura bingna ga dom thailaga manga nganing khui da society hak sang rai ka sang samphang ranu kala isha ba revra achu itumna rimphala ga haya Jubilee khamayon hi nawi ungram rashung mida Meitei Baptist Church Women's Society li revra nawi madai khmai sok mi samphang sak milo kala awa program hili sharuk khui ki da khlai program ni zang da khlai khamatui ni lala kala khangana ni lala razang ga haye itum sai ko rali khamasai e na malat ung haila kha na we so khmi samphang wi da maya hui da Jubilee wi ring ga pha kala ning yang khung kala so khmi samphang wi da han khunga mi phu awung sak vai proho na we so khmi ta shung mi lo program sai ko ra hi na pangli hor sang da le ye chimang maning la awa rivra athumna women society na Jubilee wing ran ye saphok laga khikha ga kai ga tek ma leila la yaw ga khomana than laga revran na likhanga kaw akhona na shami da member na khanga kaw kala okathiwi rot khamarat bu khanga ba chimang maning la sepan sing rot wi hap khno ga bai abong ka ga nganai da khlai ragi da khlai sai ko rwi na makal mi laga achiring phala ga haya langjin sa ga hai je mik sho hi na we jingyat khamatha gwiram mi da itum sai ko rali Meitei Baptist Church wi kathara shim hili raga zip khanga sakwe masot khayaning ga shimi dalaye rivraning shi haire program sai ko ra hi na pangli horsang dalai maram sai ko ra wi wang proho Jesu Christo wi ming sing da sa sa da go nei amen ahan ba magda koi Meitei Baptisters po MBC Women's Society po akhoi bo thawai gi khomjata chahi kunmanga shubagi nungai khraba civil Jubilee asi phanghan bi bagi tamak kan bi bamapu ingam ngam bai shobo ngam khai leidan thagajari loina na ani shubada akhoi gi ikai khomna ba ya ba church ki pastor sing adagi department dongan bagi luching basing luching bising aduga nungsiraba ekoi gi karolai kai gi luching basing member sing mafam sida harau na changjarak kraba thawai khuding makpo Krista gi mingda MBC Women Society gi Meitei dagi harau dayam no okjari nungai bagi salam bi baga loinana nakhoi mayambu harauba nungai bagi welcome do jari ngasi nakhoi gi achinba kaya leirabusu women society MBC Women Society bo thokat piba wina amasung prathana to bige haina achinba kaya do matam do kai thok pire raga sumaina harau na changbirak pagi damak dasu hainingai leidana thagajei ishor no shu lakpigraba thawai mayam sibusu shorna por pinapibo uishinu habisisu MBC Women Society gi Meitei dagi sumaina thakajaba phongthok ningi nokhoi mayam na sumaina ekhoi bu thokat pibo in lakpiri bse ekhoi na nokhoi da krishu pibo ngamdrabsu Ishogi wataba por do pinabiba oisino hojikti chahi kunmanga shubagi ekoigi souvenir amasung history asi release tawbagi matam ase koina tawsi adu asigi tanja silauraga wahe amani tangdi thamjaningi ihan hana ekoise
Wai Kumar haina Kachingdagi Pastor Werambasina Equida Pratana Tobiraga 22nd July 2001 Sunday Pungmapan Taba Matamsda Mana Hotopi Hibani Adu 22nd July 21 Asidagi Hona 22nd July 26 Pauba Ashumaina Aikoigi Kongjat Sida Ashoy Angam Gri Shuyaudana Ishor na Loina Biba Ishor Gibor Aikoi the Panghan Biba Kuting Mak Ase Tawaigi Lambida Werushu Hakjangi Lambida Werushu Ishor na Nungshi Aikoi the Loina Biba Gibor Mayamse Ningsing Naga Ishor the Shutagat the Bangamde Aduga Masi Ishor Sina Aikoi the Nungshibigiba Aduga Aikoi Sangraba journey Sida Aikoina Lakraba Aikoigi achievement Aduga journey Sida Ishor na Pang Big Raba Aikoina Funlice Shukri Lady Pangmasum Dog handful lies Ase Lupa 160 Kakda Koi Pangzaraga Haujabane Aduga Aikoina talent Taba the Dum Ngadi Yomba Nga Yomba Sumai Sagi Angamba Krakra Pukadlaga Aikoise Ashumaina Nasipo Bagi Pipamse Sumai Yarakpani Asi Aikoigi Hissing Bagi Nate Ishorgi Nungshiba Ishorgi Borgi Mapanda Aikoise Sumaina Lakpani Hibase Aikoina Ishorgi Borse Aikoigi Icha issue sing the show Aikoi Tambiningi Tamzaningi Like Asi published to Boshi Asi Pa Pangba Mipum Kuting Makna Tawaigi Lambida Henna Kumang Josinba Adogumba Way Rasinu Habisisu Aikoigi Prathanani Ado Ishordang Hatang Hajesim Por Bibiba Nungshiba Ingam Ishor Nahak Po Aikoi Takajari Nahakna Aikoi the Bor Bibi Hiba Jehikumanga Shubagi Sominel Amasung history book Asi Ishorgi Koyak Hadashina Jabani History Warrior Sipa Raga Mipum Kutimagna Propo Tawaigi Lambi the hen the Kumang Joshinba Ishorgi Togan over the hen Mangam Raiba Pangal Pangba Dugumba Way Hanbiu Habishu Najasing Aikogi Pratanani Aduga Sida Pangal Nashu Aduga Lantum Nashu Kaya Putograga Pangbi Bakuding Makpushu Propona Hagi what the Bapor Dopina Bio Haina Kan Bibamapu Proposition Chris the Gaming the Hijabani Amen. Ipa Ishol, Mazano by Ishol, Tawai Asing by Ishol, Iming the history and Gano, souvenir she Hangdok Javani. Horen Hayeng Equity history is surprised of Gahan Kanban Equity person alone. I don't go Yam Nangaye Equity chairperson Pazana Kano Hibire Adugi the Magda chairperson Bushu Haron Nungaiva Pongdok Jerry Amazon Hodopagi Pranata Biraba Marup Angam Shona Borbina Viva Vishnu Hazikti Equina me do Ngashi delegates Pastors, churches, Kialakra, Kangnabagi the Magda, Amtang Lepaninge, Aduga, Mayamna Lepkasi, a delicate pastor sing, delicate sing, Kayalakra, Hayang Shuk, Henna Laganico, Hayang, Equin invite this Mayam Dogani, do Mishikayalakra Yangsi. Delicates being the pumped up your pastor Kialakra, do you?
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯖꯦꯟꯇꯦꯁꯟꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯧꯕꯤꯁꯅꯨ ꯃꯇꯝꯁꯤ ꯃꯍꯥꯛꯄꯨ ꯁꯤꯟꯅꯖꯔꯤ mayambu good evening 25 shuba chahi purakpiba akhaibu kanbiba prabhu jishubu ngamkhailena thakatle ngasidi Jubilee oibne na presentation da hanba hausi ko ngasidi nungaibagi pisu taninge kapninge ngarangi nongchu du khallaga asigumba nungai khraba matam phangani haina su khande ayawi ge jing khamar ji thai lagai da da jing hamra ji ma phning lak samne adubo ishona akhoi gi ashon ba yang bidana akhoi gi prashna law bidana ngasidi nungai khraba matam phanghan bi bagi tama ngamkhai leidana thakat le lakraba pum namak Cheers asine Jubilee pang thokning na basu ashiki history ashiki awana si tabin ngai leidrakdi akhoina pang thorusu karisu kanaroi adobu mayam tage haina changjakhrab pumma pui sorge bordu phangba oishno haibse haijaninge ngesi theme da so hairi akhoi ge embassy women society hodok presi July 22 2021 asida hobne aduna akhoi ge aniring haimne aniring juru degene mahagi nupa sina ningchi degene mahana first the woman chairperson pai bibagi akhoi gi society na nungai man bagi ijaring buni society na nungshiba khudol asi pige hana thorang dawna laye aduna awaring na mafama sida lebraka lawbishnu madi hangthokno nama ma sholo tha ta khimilo aishidi ha aishidi ma bu bibana de ma gi no bi bu bibne na hangthokno haibani yamna nungaire mahagna mahagi nupi masangam darabasu akhoi society na 11 hours ta haiba kanda mana harau na akhoi gi tamakta lepiba sigi tamakta ngamkhai leidana thakale mahapu subor hena pibo ishno ani shuba sida akhoi gi yaushan ba embassy church ke yaushan ba akhoi gi pastor ke horangam embassy church ke members singbu phajana naukon bidana leiriba awa potlum yam na pubiba pastor amane maduka loina na mahagi loina bi kailusi mahagi loina bi kailusi buso society na khudol ama pizege ahum suba sida akhoi ge hoje MBA ke women president akhoi ki irakta leng mirakta na laye eje promia haibni mase promia shiroi de gini mahagna yamna ngai Marishu bada hozik akhoi gi program asida hodokba gi prashna tawbiba Mrs. Ngalangam humegi women chairperson mahapusu nungshiba khudol women society na pizaninge harau na lawbiyo
Yamna nungaire. Taruk Shubada, okay, Mrs. Shailene, Violin Baptist Church ki woman chairperson Mahaguso, Mahang Nangishigi program as a Piberiter Oibigini, Adunangashi. Aduga Tarat Shuba Shida Mrs. John Unkai, UBC woman chairperson Mahaguso, Nung Shiba Kudol, Laubio, Havisa Hazaninge. Ngashigi ahauba sida pere khongbiba Guru AS room Mopum village Mahakuso Mahagna mapama sida lenglak Vishnu akwai gi nungsiba khudol silau Vishnu Maduga loinana ngishigi akhoi afaba wapau burakpi gedaba MBA gi women chairperson women secretary Ma'am Jenny Mahagna maphamasida lengbirakraga akhoi gi nungsiba khudol tu naubiba isni Madam Jang Su Jang na hoigi ngasi ke presentation se akhoi se ngasi di trial ni hayang di phajana tawbirani mayam na se tanghu twen sausika Meitei tu sashi Teachers asigi pioneer ahum laye akhaida ko aduna mokhai buso akhaige nungsiba khudol ase church ase mohaina pioneer oibe ki maram nangasi akhai Jubilee pangthokpa khangmani aduna moina su akhaige ahamba chiten pioneer Meitei chiten ahamma lakdrabdi konapige En bala pioneer mahangna maphamasida lakpishnu aduga ringshang our ringshang pioneer mahangna so lakhatishnu Tajiten gisi dablan lau bigira akhoi camera suka kap da bagi ngasina ahan ba oi bagi ne kra haibiyo yamna nungaire aduga akhoi gi presence yam wali Hojik akhoi gi church asigi deacon sing asibuso akhoi women society na asuki matik akhoi gi tamak ta polum budana leiri bini moi gi tamak present khanba sida akhoi wa basi thana damni adugo akhoi na khwadi akhoi gi best buthokraga moi bulai bi khramne moi ni so harau na laubio habisi haijane mne ahan ba sida akhoi gi church secretary Arun Kumar Mahak Matham Thang Lakpio Dikan Sing Mayam Aduga Embryo TH Strogan NG Boja CH Sanjoy Mahoy Asid Dikan Sing Natures Asida Raini Mathang sida akhayna ngasi khondigi nungaina khwar leiriba moibu yengraga akhai sarga jakedaba maleko adu asi moi bolu chingraga phajana nongchu tha sida isei tambi khraba akhai gi church ki choir master achui saija mahakuso akhai gi nungsiba khudol khamdani aduga M Hiller akhoi ki mic operator
and healer mahang sulaw disnu adugi mathangda akhoi caretaker Sunil Anil Kumar mahang sulaw disnu asigi mathangda ishi church asida youth oidana leiriba akhoi youth secretary Behemoth mahang su leirabdi asida thokpiraga mama singi nungshiba khudol to lobby ba ishnu mathangda kehis ngachanso Aroiba asida foreign chupi khini adubo asina loishinrge aroiba asida akhoi ki flag hoisting leikre aduga flag sije thandana ngai flag de hoist tawge ba akhoi ki pioneer ki nupi en thengai naw mahapuso women society na nung shibage Jubilee ki memory khudol aina ama pijege mahang nu solag ka harau na long bishnu akhoi ki church the day church ki the day ashi na oi charage hiana tangai sage shine ishi church we ba kha a year we ya pastor bing church ki chivale pastor ra chung mi da khlai pastor bing kala women society we thana bing chairperson maning la chairperson we mahot salaga ra da khlai pastor bing na than ga dikan ra da khlai na thumai khlai bam je en action ning kamilo Jubilee we legacy Jubilee wasang laga khikla kha khung da ring phaye ji khawai ke ta ma passer pingmang akishida ning kamilo passer pingmang akishida passer pinglimila passer pinglimila plastic wiji hilima phailo shimli phailo na thumui wangwa azakmam tham nei ji salala value khleji ishina shijin laga ji we aman ga sakthai da Jubilee hi milak sai da khami kho jena na thum mathalai na shijin milo ji hangai ha ning shai re ning shai re Are women we katana being women chairperson or executive church and around claim that women kamilo that claim pamai issue with church still nai then to make claim pamling ning ka khang sang nai sing ko ma hilirang sagrai church hak mai si ji ja apam hilirang sang are women what the training Takai thao say yarwe ayer when the crank tong hing and ingamilo. Say hing and ingamio. Kala aja you are lapping like chung rami the laning shinako. No to lila mi ray. No to match meaning no to me at them life. At to mangly me got high jibashine. Yola singi madam chitongan a lake on the pige aduna. Nishidi. Hozikdi chi akavat velotas right hozikdi mapan le ki lakpa ni oi sing khoting ma lep khat pio akhoi amamam lause ngisai gi chairperson ga pastor ni hozikdi delegates ping adom tangwe na la yang kaji ga thai individual we na la church we na la thada khara ka tong kha agising ning ga mi lo athumang khung la na thum la khung sa lo ja ning ga mi sa lo chong ning ga mi sa lo mo phot mi tha tha lo hi le mo phot mi tha tha lo เ
อีชิว่าตุงลีขมท่าสังกะลุงลีเงตยเดสังไทยข้อฮิลิมพุทธทาโลอิรังน่ะ situation น่ะการิมจะทับไปสารละอีชิเฮอะไรก็สมมาไงน่ะก็คุยในอินฟาตังค่ะ ใครล่ะอะไรก็จิกท่าว่าอย่าอีมึงนิ่งกังไงเนี่ยมาคุยกันก็จีมันเลยมีล้อก็ต้องสมองสลายละต้องค่ะนิ่งชินายเนี่ยสมนักคุยไงเรื่องคุยขมีบางอย่างนิ่งชินายเลยอะไรคุยกันให้ก็ต้องอยากมามักรักกันสบายนะต้องรักกันรักรู้ข้อเนี่ยทุ่มรักกันคือทุ่มจุบลิขมีอย่างนี้ทุ่มมาปุ่งมาพัลละมาเลยตั้งไม่ได้แบบที่เชิร์ชลีตั้งคนไหนยาขเลยชีดขเลยฮีไทยเลยก็มารักเลยก็จังกัดเนี่ย emotion นะสักจังข้อนิ่งชิกจังกัดเนี่ยทุ่มไซโก้เลยก็ต้องขมีมังไงนะอาจจะจุบลีขมีอย่างสัมพันธ์ดักเลยเนี่ย give สัมพันธ์ใครเนี่ยทุ่มไซโก้เลยสอกมิงสารุนเอาเห็นตั้งสักไงอารมณ์อาตมกันดักเลยมีได้เลย ยามนงไงเร่ไอ้ก็เย่ presentation ชิปีดระเดียควยนกปะพังงอยก็ presentation ปีไปยินนกปะพังบันนี้มายามบอยชอนนะปีปอร์ปีไปโอยชนูหัวจิกตีมักฮาตาว่าไอ้ควยน่ะ MBC Women Society เด็กเย่ special number เดอตามินนะสิลักปิโอใช้ตำบัชิงดู Women Society มายามลักปิโอ
foreign-dagi wairakani. Akwai singarang katutamaga sakjabani. Ado yam haina sa ameko. Edi yam haina sa ena nazay yam isona bor pina dibo waisino. Majiki ekwina greetings ki matam si Mrs. Promia Woman President MBA bo matam si sinaja. Good evening, ma'am. Jisu Krista ki mingda ma'am bo greetings bizari. Lingbira kraba ichininaw marumapang ahalaman amasung imay pa sa iba live invitees ma'am. Adigi churches ma'am da giso ngasi ahoy women's society ki awbo phangi ko. Adigi kun da giso ahoy fasa sing kaya pa no awbo phangi loina na ngasi women ki committee ma'am loina na hoige church ki member ma'am bo ihan hanbada ihan ki tarafdagi amasung MBA women ki tarafdagi ma'am mafamda poknon da khunjari habisi ihan hanba aigi greetings ne yam thagale yan hanbada ipai shorbo ngasi ki nimit asi ai hakuso basi ko ba khajabu matam asida asamahaina su yanaba chawu platform ba pina bibari damde shop yana thagale habisi ai haijaninge ai thoido hendo nai na haraba nongai jaba haibadi ngasi akhoi na lakpa matam sida akhoi si lambi asangba lambi chatna basi akhoi si toramani ba adadagi di akhoi ki driver sina lambi asambadi tanda chatlasi hai ko adu mioi badi na ki badi phau da banate adu ko ishoi nung shibi ba ishoi thauza bi bai mapan na asoi ngam matlai da na ngasi yam nungai na matam chana khutang ne shona kubi ko si da mo shom yam na thakot basi phongdok ninge aduga aina ngasai ta hare hapta ani mamang na swaina nong chule rami hai ko adonga sidin nong sa hange hai ko mayam gi pre mapan na ne ko mapan da le riba churches kaya na ngasi MBC silver jubilee asi ki da na prarthana da bani ko to ishona tabi hai basi ko khai da masi thaje yam haraw yam nongai aduga loina da ngasi women society buso haraw nongai ba thagat ba phongdok sa bani ai hapusu masi kuma tanja phabasi ko pibiba ki damak da yam harawe habase ai women society da se ko na hairingi aduga loina na aina ishobu yam na thagale akhoi bu sembi mama po prabhu jisu krista na akhoi ba tuk mati musiye habase ai na ngasi wo phangi ko je kun mga su na ishor na ngasi MBC loina bi ko women se da ko just the women se loina bi ngasi ki je kun mga ngasi ge apna silver jubilee celebration apna to ko phangbase ishwar ki nungsiba mapan ne ha be ne lawning ko masi lakna ba hona ba matamda akhoi khuding mak akiba tu chungba kaya akhoi loina ra la ba ne ko hoi marakta nungai ba phamda ba sunati nungai ba si yam phangi adubo mioi bene ne akiba tu chungba marakta da ishwar na guide to bire hairaka ngasi sumaina Jubilee phangan biba habisi akhoi ishor yam thagat pam thokra haini na khali ko ishor yam thagale matam guding di ishor ki tobi mansi khange hairaga ishor matam ki thagat minasi habisi na haijaninge aina ngasi silver jubilee semana celebrate to matam sida aina ote semana ni yamba matam da Joshua ki wali da akhoi na amaning sangma ngami ko Joshua na Moses na letra ba matung da ishorna Joshua da mana thaun noi bire hairaga magi macha Israel sing sibu promised land ta na chingbina ba ma bu sinara me ko matam madu da moina promised land ta na chatna ba khana ba matam sida yam chawba Jordan gi turen si moi land ba ya da ne ko matam madu di ising achaw matam ne adubu ishorna chingbire hairaga Jordan da lan han bane ngapane ko ishona Jordan lan bane lan ma matam sida kamaya to ga ba matam da Joshua sina ngasai gi Jordan gi turen de gi nung pak trani thoi tribe trani thoi khandok le ha ga madu de gi mi trani thoi khandok le ha ga nung pak akang abadu de gi ngasi noi ne kem to ga ba mapham du da puraga pe khalu ha ne mai hai ko ngasi aina masi uba matam da ngasi akoina jubilee to ko matam sida hoi hayang sunung se hangdo ani ko masi je yang na khoi gi damak tadi ngasai gi ishona bene birak pase chahi kun mang asna bene bi pase masi khoi gi damak de nung do ba matam do o ishona khoi bo chahi kun mang asna dong si na khoi bo chingbi ko hai pase nung si se sakhine hai pase ina hai jani nge ko ngasai gi Joshua de khoi kitang yeng mina se ko ba ba pai bo singa kitang khoi bano de yeng mina si
Joshua chapter 4 verse 7 gi ani super sentence de to mai hai ko adu mai na Joshua na haba matam da moi na nung adu pai de ko nung da pai ba matam da nung adu kai gi da ma da pai no haba matam da these stones will always remind the people of Israel of what happened here hai ko nung adu na maram oidana ko ishona angak pa to bi ke ko ngasai gi Jordan gi turen do hek tak lep khi bane haba ko adu ni ishona angak pa thabak to bi ke haba se madu unanaba ko madu unanaba madu na remind to nanaba thambane haina hai ko aduna ngasi se akhoina stone si uba matam da silver jubilee khangde diamond jubilee khangde nung si uba matam da oh ishona asipati akhoi bunung si ko ngasi kari akhoi ge MBC nubi sing su chapati ishona nung si ko habisi nung si uba matam da oh ngasi chehi kun manga ishona loini bidana silver jubilee si pangtho e habisi machina sakhine habisi e hajen ninge ko ado ngasi de ina hajen ni bo pham amma khapta ha thamjani nge akuna Leviticus ke 25 day ba matam da ba madugi moina celebrate of the is a year of restoration hai ko aduda mo khoina kamana celebrate oge ha ba matam da mana adugi matam adu restoration gi matam ne aduga nikha tamge matam ne hai ko aduga anoba beginning ne haina hai ko aduna ina ngasi thamjani basi ngasi ichine now ko ichine now aigi amuru mapang sing subo ngasi akoina celebrate to basina maram madana akhoi si ishowo khathak pa pimina si aduga loina na akhoi ki kunsi se renew to jasi aduga ishor mafam na ngasi ina haijani babadi ishor akhoi kudi mappo magi ishor akhoi bo magi mission gi no akhoi punamu khando pane have se haijani nge ko no khoi kudi mak te ishor na magi mission gi ma khando ko akhoi se madu akhoi na ishorbu maduge commitment ado aikoina ishorbu pangtho bangamna lo khona si habase anoba jubilee la ko maram madana ina masima haijani nge habse haige ado gangasi si theme si freedom in Christ haibane ko excuse me sing kelan khakke ko mi amaro yang ko ngasi da ko theme is freedom in Christ haibane ko freedom in Christ habse we Galatians degi ko na 5 to 1 degi potho bane masi akoina khalba matam da freedom in Christ habse ishor dige taseng ba ngasi di ako ishor na ako da freedom pire habse akoina ngasi na hono da remind to hale habse sima ina haijaning ko aduna ngasi jiju Christ gi mapana ngasi akoi a new life phange ko jiju Christ gi mapana ngasi akoi dignity phange ko anoba asa phange amasong akoi blessing phange habse ina haijaning ko aduna asi ngasi civil jurisdiction lapaga loina na aina haijaning badi ngasi ishona akhoi da chihi kun manga akhoi da tobi khabase ko akhoi yam harawe ado hai ishona chingbi bagumna akhoi lagada ba mafam da so ishona akhoi bu chingbi gni haibege thaja base e chi mathamani nge base e haijani nge hojik se anoba generation kya thole e ko naha kya women kya thole e aduna anoba women kya thola base ishona mokhoi da wisdom pibire haraga ko mokhoi da phasana chingbi bangamna na ba mokhoi da masokhoi prana to mina se habse haijani nge aduga ngasi women mayam asina leiba karo lekai ko anapada arab ta leba ko mi khudi magi damak deti hope amo ohensi habse asima heninge aduga blessing of channel gi blessing gi channel amo oheninge habse asima se thamjani ko yamna harawe akoina psalm gi 136 gi wanda papa matam da sumain hai ko give thanks to the Lord for he is good hai ko he is steadfast endures forever hai o Jehovah puthagalu maramdi maha phai maramdi maha ke lengraba nungsiba madam pumnamak kini hai ko adani ishori thagat ka siam pame ko akoi khudi ma matam ni ishor thagat minase ngasi kun manga je kun manga sumaina siva jubilee celebrate ba phangbase ko akoi gi haising ba akoi hoi hona de phonna badi yaw da banate adu akoi gi haising ba ko asina sunate ishona pangbi da tarade ngasi sumaina akoi taw su phamoi ko ishori nungsiba mapana ishori chingbi mapana ngasi sumaina akoi palan da ko phangmane habse thaje ko makha ta ba so golden jubilee so akoi haraunda akoi pangthuba ngamni habse atus mosu ai gi thaje bani ko yamna harawe mama mayam na noi hard working mayam sina ko ngasi sumaina akoi yam harauna ngasi di palan da ko phangba habse no khoi mayam gi ne masida church ki
ko ahal naman sina support to de patado masisun ngamoy ko aduna just ki ahal naman buso ay haraw pathaka pa pininge mayam ki support mayam na adu Ukhrul le ba churches mayam ki support mayam aduna ngasi asumai na nungai ba matam si pangtho ngam jebane have si asima ai haininge aduna ngasi si ngasai ge aina hai ba gumna Leviticus da matam adu akoi restoration matam ne ha ba gumna hojikti akoi gi matam si ko akoi mi bunga pi bang ba ko pi bang ba nusi bana thanba ko muduk matam di oi minasi have si ai haijani yam harawe once again amuk khane congratulations haini ko yam nungai yam harawe shor ko yam thagale ko mayam no sangasi achin ba ya kai thokle haraga haraw ta yam da ishwar gi mafam da lagra akoi shuruk lo da ya de hana lengbi rak ba khudin ma ko so haraw no ai ba ise amuk khane thagba phungdok chaninge ishwar gi magi ing thaba ishwar gi wisdom amasung magi thaujan baduna mipung khadi maktagi ngasi da gi hona aroi ba matam hau ishona bi bo isno ha ba si mai haijarage mayam ni mafam da matam si tension jarage ina chitna tabe khudi makta ishwar ngam khali to bor pini bi bo isno ha ba si hairage thamjarage thank you yam thabele ke mem na nai pe wo fiber ko yam doroga ishor thakat baga loina na greetings na bibire myam bu ishor na bor pina bibo wishnu mahaki ministry shu hen hen na jokat pa wishnu habisi hajaningi hojikti mat makha ta ba ikoina scripture reading Mrs. Charlene Yangya woman chairperson Viulen mahakna matam silo bishna Galatians chapter 5 verses 1 and 13. Galatians chapter 5 verses 1 and 13. It is for freedom that Christ has set us free. Stand firm then, and do not let yourselves be burdened again by a yoke of slavery. Verse 13. You, my brothers and sisters, were called to be free, but do not use your freedom to indulge the flesh. Rather, serve one another humbly in love. This is the word of God. Yam thakachare membo ishona borpina biba wishno hojikti koina kharang na ngai riba aphaba wa pauchi ta nanabagi damakta MBC hymner the 324 sikwerna jimbishinu verse 1 and cross to sakmina si aduga message Mrs. CH Jenny Women Secretary MBA mahakna matam du laubirasanu hojikti mayam hokatlaga issue number 324 verse 1 and cross to sakmina si Hallelujah. Praise the Lord. God is good. Yam harawe, yam nungaye. Ngasi ishor mo haningai laitana thagale. Why they hen na son krabai hagbo
ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯁꯤꯒꯨꯝꯕ ꯐꯖꯈ꯭ꯔꯕ ꯊꯋꯥꯏꯒꯤ ꯍꯔꯥꯎꯕ ꯀꯨꯝꯍꯩ ꯎꯈ꯭ꯔꯨꯜꯒꯤ MBC Women's Society-ꯅ ꯄꯥꯡꯊꯣꯛꯄ Silver Jubilee ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ greetings ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯖꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯄ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯄꯤꯕ ꯅꯤꯡꯇꯝꯕꯗꯨꯅ ꯑꯗꯨ ꯑꯩꯍꯥꯛꯅ ꯐꯪꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯍꯥꯛꯅ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯌꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯒꯤ ꯄꯥꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯔꯥꯉꯝ ꯃꯍꯥꯛ ꯑꯁꯦ ꯑꯩꯍꯥꯛꯀꯤꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯏꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯤꯡꯕꯤꯔꯛꯑꯦ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯇꯝꯖꯩꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯁꯥꯡꯅ ꯎꯅꯗꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯆꯍꯤ ꯂꯥꯁ ꯏꯌꯔꯗꯒꯤ ꯍꯧꯔꯒ ꯃꯔꯛꯇ ꯊꯦꯡꯅꯕꯁꯤꯗꯁꯨ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯅꯧꯕ ꯃꯍꯥꯛꯉꯣꯟꯗꯒꯤ ꯊꯋꯥꯏꯗ ꯍꯦꯟꯅ ꯏꯁꯣꯔꯗ ꯅꯛꯁꯤꯟꯅꯕꯒꯤ ꯄꯥꯎꯇꯥꯛ ꯑꯗꯨꯒ ꯃꯥꯅ ꯏꯁꯣꯔꯉꯣꯟꯗ ꯄꯤꯁꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯃꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯊꯋꯥꯏ ꯀꯌꯥꯒꯤꯗꯃꯛ ꯄꯣꯠꯂꯨꯝ ꯄꯨꯕꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯁꯇꯔꯅꯤ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯣꯖꯥꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯑꯗꯨꯒ ꯆꯔꯆ ꯑꯁꯤꯒꯤ ꯂꯤꯗꯔꯁꯤꯡ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯃꯤꯇꯤꯁꯤꯡꯕꯨ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏꯒꯤ MBAꯒꯤ ꯇꯔꯞꯇꯒꯤ MBA ꯋꯨꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯁꯣꯔꯕꯨ ꯁꯨꯃꯥꯏꯅ ꯈꯨꯔꯨꯝꯃꯤꯟꯅꯕ ꯐꯪꯃꯤꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯆꯔꯆ ꯃꯩꯇꯩꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕꯤꯔꯒ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯔꯊꯅꯥꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯠꯄ ꯉꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯃꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯔꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯆꯔꯆ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ MBAꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯁꯨ ꯑꯩꯈꯣꯏꯁꯦ ꯉꯥꯔꯒ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯗ ꯑꯣꯏꯅ ꯉꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯅꯤꯡꯉꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯊꯣꯏꯍꯜꯂꯕ ꯏꯁꯣꯔ ꯋꯥꯡꯊꯣꯏꯔꯕ ꯏꯁꯣꯔꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯗ ꯊꯥꯒꯠꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯁꯤ ꯆꯔꯆꯅ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯒꯤ ꯄꯥꯂꯟ ꯑꯁꯦ ꯏꯆꯝ ꯆꯝꯅ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯁꯤ ꯆꯍꯤ 15ꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯥꯈꯤꯅꯤ ꯃꯍꯩꯅꯤ ꯖꯨꯕꯤꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤ ꯄꯥꯡꯊꯣꯛꯄ ꯑꯦꯆꯤꯚꯃꯦꯟꯒꯤꯗꯃꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯄꯤꯕꯤꯕ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯍꯟꯗꯣꯛꯄꯤꯕ ꯑꯃꯁꯨꯡ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤ ꯌꯨꯡꯂꯤꯕ ꯁꯤꯜꯚꯔ ꯖꯨꯕꯤꯂꯤꯒꯤ ꯅꯨꯡꯕꯤ ꯑꯁꯤ ꯃꯩꯇꯩ ꯕꯦꯞꯇꯤꯁ ꯆꯔꯆ ꯎꯈ꯭ꯔꯨꯜꯒꯤ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯕ ꯒꯤꯗꯃꯛ ꯃꯁꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯅꯤꯡꯉꯤ ꯉꯁꯤ ꯊꯧꯔꯝ
asiga mari leinana aingonda bibiriba topic freedom in Christ. Masi phangba matamda aingonda yamna penjaba ama phawi maramdi ngasi malemda leiriba mioi ayambana masigi value khangde even Christian marakta sumasi thengnadaba nate aduna ngasigi topic asina ikhoida soidana remind tobigani haibase ayhaki thajabani aduna hojiti ishorga wahaise laktrine mamansida ayhakna ishonda haijarake akoi meyam kokmon thaminasi thoi helaba wangthoi raba ipa ishor tolaba naja ayhakna ishor nahaki wahai khajikta orasu phongdoknaba matam daja bibiba sigidama ishor na ko thagale Prabhu nahaki mar chumlaba wahai sing ase aganing ba pambada phongdokna taduna Prabhu nahaki thawai aseng mana loina biduna nahaki mar chumlaba wahai asing ase na jara phongdok saraga Prabhu aikoi loina ma ishor nahaki tung in jaba ngamba amasu thawai da ning damba thawai da ishor ningkha tamba da seng na Prabhu nahaki ningkha tamba du phangjaba na sa amama oina ikoi punsi khongtang ase chatpang ngamba pangal pinabiu paptai kanriba ikoi umhana lobula kada Prabhu Jishu Krista nahaki mingda nonjabani amen. Colossians chapter 5 verse 1 asida yumpham oiri aduna asigi verse ase aina pathok sarke maram aduna Kristana ikoida ining tamhan biraba ning tamba asida jetna lepu aduga amuk hana minaigi potpu makha pongenu ishor ke wahaina hai hariba verse asi yengba matamda point ani khak ayhakna phangjai. Number 1, the freedom in Christ and stand firm. Number 2, do not be yoked again by slavery. Number 1, freedom in Christ and stand firm. Masida aikoina yengba matamda freedom haibasida ningkha tamba haibasida aikoina yengba matamda worldly gi ning tamba freedom aduga biblical freedom ani phange aikoina malem gi oiba ning tamba amasung thawai gi oiba ning tamba ase aikoina uba phange bible sida yengba matamda aikoina malem gi oiba ning tamba se karino hairagadi kanagumba karigumba amatana ayepa apanba yaudana yamna free oina ngangba sakningba sakpa tauningba tauba yabagi amasung wakhalna aningba apamba khaningba khanba yabagi right leiba dubu malengi ningdamba kawi aikoina ishorga oiba ningdamba se yengba matamda Krishna na pibiba ningdamba ase yamna tongale masi papki potlumdagi ni legalism dagini amadi shibagi akibagi aningba papki akiba pap tagi koi sigadabagi da sigadabadagi aikoi se handokpi bani Kristana masigi ningdamba ase bibibani haibase aikoina uba phangi topic asi koina nainaba topic asi koina nainaba nungai bagi tamakta background khaitang yengminaramsi kalasa ki believers singna apostle bol gi ahanba masung ani shuba missionary journey da linkhat lamba singlup singni matamduda Galatia da leiba thajaba singda Judaizer sing haibadi factions Jews Christian believers false teachers singna lana tambiba adudagi midna singna chiksanna lainana bagi damak
ꯂꯩꯔꯝꯅꯕꯒꯤꯗꯃꯛ 48 to 49 AD ꯑꯗꯨꯋꯥꯏꯗ ꯂꯦꯗꯔꯁꯤ ꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯩ ꯑꯩꯈꯣꯏꯅ Colossians chapter 3 verse 1 ꯌꯦꯡꯕ ꯃꯇꯝꯗ Apostle Paulna yamna pendana yamna nungaitana asumna hai he apangba class gi misa nakoina achumba du thajadana na ba kanana nakoibu sirana halabage nakoi gi mitmaktagi mang the cross da hatkraba Jishu Christ gi maramda nakoida sengna haikre Musina tawdi Apostle Paulna Prabhu Jishuna Bibi Kiba Ningdamba Adugi Maramda Cross Pauba da Jishu Christ and Haiba in Kibagi Apava Wapau Kalasia gi Singlup Sing the Handina Marik Jumna Tambi Kreta Kre Haibani Adu Matam do the Jews teachers sing Icham Jama Ozanate Thermosastra the Haitoi Sing Toiraba Toido Kendogna Wangang Bada Ising Litraba Adugumba Ozasini Maramasina Icham Jamba Kalasiagi Believers sing Christ and the Bibi Bening Tamba Aduda Jumna Lepang Ngamlak Tabadu Aikoina Uba Fangi Yamna ngakpadi thokliba thodokse matamdugi khakta oide isir now sing ngasishu problems e aikoina thingna duna lai magi duna henna phai masina chumbani haiduna amana amadagi pangal hennaba phai hainaba hotnariba even aikoi Christian maraktasu madu thokduna lai Masina maram oiraga Christana bibiba aikoigi ningdamba asida singnarai adu aikoina Ephesians chapter 2 verse 8 pawmatamda polna sumna hai thawzana thazabagi mapana nakhoibu kanbire masina nakhoidagi nate ishorgi khudone masina takpadi Aikoina Pangliba Ningdambase Aikoigi Lazaba Pangana, Aikoigi Hasingbana, Aikoigi Apaba Tabakna, Aikoigi Landumna, Aikoigi Ima Ipana, Aikoina Masi Pangba Tawaigi Ningdamba Pibangaba Nate Habasi Aikoina Kangbangami Mamal Yamlaba Amakpa Latraba Jishugi Jishuna cross the Tagiba Idu Mapana Aikoi Pangbani Haibase Kanghali John chapter 8 verse 36 Jishuna Hai Maram Aduna Masanipa Aduna Nakoi Bunaning Tamhalabadi Tasing Nakoi Naning Tamlabani Yamna Nungai Masida Aikoi Monda assurance Amapi Adu loinana Aikoina Colossians chapter 5 verse 13 da yengba matamda Aikoi Bible readers nasu fazana pathopikre maramdi isil nausa nakhoi bunaning tamhan nanaba kaubi khibani adubu nakhoi naning tamba adu nakhoi gi haksang gi khudong jaba oina sijinaganu mudugi mahutta Nungsibada amaga thaugal tauno correct of use of freedom te asi the saying na aikoida tak biduna lay aikoina thazaba ama oina nungsibagi thabak asida aikongana chatkadaba aikoi ajumbadu ningtambagi ajumbadu aikongana tak biduna lay Aikoina Kangi Ajumba Ningtamba Panglaba Aikoina Azumba Ningtamba Panglaba
sing aduna hakjangi oiba tauning makhai tauban nattaduna ishorgi macha ama oina achumba ningtamba adugi pangalna thamoi sengna nungsibaga loinana mi singbu seba taubani aikhoina tauba thaugal ase ishorgi apamba amadi mahaki madik mangal oihangadabani haibasini ijin now sing aikhoina Krista da pikraba ningtamba nungaibase penthokduna leiba yade maramdi masigi nungaibasi masigi ningtambasi gi mahau phangdriba singda phanghannanaba aikhoina kanna honaba haibase ishorgi apambani Bible dasu thona phabi nupi kaya gi wari yauri khudamoina harabada Ruth Esther Hannah Mary makoina ishorbu nungsibaga loinana thaugal taukhibagumna aikhoina su ngasi aikhoina taugadaba thabak ishorgi mission yamna chawna lay Kristagi nungsibana ngasi aikhoina mahaki phangliba mahaki nungaiba ningtamba ase asigi mahau phangdriba singda mamduna leiriba aikhoigi Manipurda thokliba thodok watho aduga aikhoigi Meitei gi tambakta ishor khangdaduna leiriba thawai kaya kaptuna leiba asida aikhoigi achauba thabak thauda ishorna aikhoida sinaduna lei haibase aikhoi kaudana matam pumnamakta ningsingminaduna ishorgi thaugal tauminasi haibase phongdokchaningbani aduga aikhoigi women society gi imasing ichesing inausing marupsing ishorbu penhanduna ngasi phauba honnarakpagi mapana ngasi aikhoina silver jubilee aikhoina uba phange aduga loinana nakoina hotnarakpagi mapana ngasi numit ase harau nungaiba kumai ase pangthokpa phange lakadoriba matam asidasu ishorna nakoibu matam pumnamukta chingbigani haibase aihakna phongdokninge henna manglomda khumang chausinna thabak tauba ngamba oibiu aikhoigi Ukhrul gi imasing masi haizaningi aduga point number 2 da amuka yengminasi do not be yoked again by slavery. Colossians chapter 5 verse 1 asida amuk hanna minai gi potbu gi makha pongenu minai gi potbu gi makha pongenu Apostle Paul namosak law legalism gi makha ponba mahak adu thawaida noma gi mathang sontharakani shiba phawba thoklakani haibasi khanghalli mahana Krista gi ina laikraba ningtamba gi harau nungaiba gi punsi phangloi adugi mahutta puba thangba ngamloidaba ayol arangi potlum phattaba chana kanglon gi jaira akiba amasung ninghannaba punsi oirakani aduna aikhoina pap ki makha ponbasing asina phanggadabasi asini haibasi aikhoina uba phange amuka polna wayan byathangna ajumbani Krista gi kathopana nate hainanaba hotnaribasing dasu asumna chiksin wathangi Colossians chapter 5 verse 4 wayan yathangna zum binanaba hotnariba nakoi Krista da tatnarabani nakoi thousandagi takrabani izin nausing Krista gi thousandagi tatnaraba
ꯇꯥꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯋꯥꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯥꯞ ꯇꯧꯕꯗ ꯑꯀꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯃꯈꯣꯏꯅ ꯐꯪꯗꯦ ꯅꯤꯡꯕ ꯀꯥꯏꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯋꯥꯕꯅꯤ ꯏꯁꯣꯔꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯨꯟꯁꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯋꯥꯕꯅꯤ Colossians chapter 4 verse 5 sida yengba matamda Prabhu Jishu asigi wayen yathangi makha ponna leibasingbu handokpinanabani wayel yathangi amasung papki arumba potpu adubu matam pumbagi oina loisinbinanaba lauthok pinanaba Jisu Christ na malemda lakhibani haibase ekoina verse asidagi ekoina uba phange ngasi MBC Ukhrul gi ekoigi Women's Society na sanglaba sahi kunmanga gi khongjat asida singnaba asi masing khangdana thengnaramgani ekoigi punsi khongjat asida adu ngasi phawba adugumba singnabasing aduga mayoknaba ngamliba ase ishorna nakhoida pibiba achumba ningtamba adugi pangalna ngambani haibase aidi hainingi ishorbu yam thagale aroibada haijaning honglakliba malemgi ahongba asina ekhoida maikai khangdana pirakliba makhal kayagi yaikhai thingai ayat apan aikoina Krista da losin jabadagi phangjaba ningtambagi nungaiba singda singnarakli ngasigi taibang banbagi oiba makhal kayagi athembasing ase aikoina mayoknari maram asina aikoigi nungsijaraba MB gi Women's Society gi ijirnausing asigumba singnarakliba asidagi chumna lamjingba ngambi mama amamam oibiu ishorgi masanupi ama oina hena haijabada tatabi katokpa da halengba leitabi kokpiba ngakpiba ngambi puksel ajumbagi tamak thauna phabi thaujal haibi bina haibi nungsi haibi loinana amaga thaugal tauba ngambi oibiu haijari ekoida Krista Jisuna bibi khraba ajumba ningtamba asigi value khangba tarabadi aikoi believers ama oina kaidongaida su khutu thina turoi aduga kari gumba tu bataragasu amuk haugaduna hanna cross bukonduna Krista gi ningtamba aduda khongpham chetna leptuna pandungbam yodri phawba aikoi chatpa ngamgani haibase hainingi maram asina aikoigi nungsi jarabi Meitei Baptist Church Ukhrul gi Women's Society ngasigi Jubilee 25 amagi matungda pangthokadawriba Golden Jubilee gi lamjing oibiu thauna handhabiganu thawai maira paisi ishorgi thaugal marang kaina tauramse aikoi chok thaba yade aikoi pumna pu ishorna porbi oishanu Prabhu Jisu Christ na yaipare amen Yam thakatle freedom in Christ growing together in love haibagi asida relate later oiraga aikoi bu phajana thaukat piba adugi damakta ngamkai leitana thakatle nahaki ministry hena chakhatpa oisanu aduga tagraba pumnamak pusu chapmanaba board phangminasi habisi haijaninge ekoina ngahaktang ekoigi secretary da matam picture chithaba yadaba ama leibagi maramna ai hokatpane akoigi nungshiraba TPCA gi mission secretary Reverend Makanmi kasomwo mahakbuso akoigi church ki monument ama pijaninge
mana office ta thamge magi mayum puge har su magi khushini mahang na sida lagra long bishna ngisi gidi asina aroi ba oire ngisi phanghau de basing hayang loina phamgani aduna mayamna lakpiyo haibse amuka hanjin haibani ꯑꯩꯈꯣꯏꯒꯤ ꯇꯤꯕꯤꯁꯤꯒꯤ ꯃꯤꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯣꯖꯥ ꯊꯣꯏ ꯉꯥꯛꯇ ꯎꯕ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯀꯣꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯦꯜꯀꯝ ꯁꯔꯚꯤꯁꯁꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯌꯦꯡꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯌꯣ ꯍꯌꯦꯡꯗꯤ ꯑꯍꯥꯎꯕ ngakui yang phawraba ngakui mi bu order tawrabni magi jinjak do hawbani ko adu chamina se mo aduga hayeng si nong ta danaba mayam su prathna da ningsing biyo aduga thawai gi mang loina phanarase ngisidi ko hayeng amuk unarase aduga ngasigi program asida shuruk tongan lawbikraba mayam busu yam thakachari habisi haijaninge hayeng aikoina hayeng di si thallaga phamningai leiroi mayam bu invite tawgibne aduna noi mayam gi damak tai khoine chinjak order tawraga nakhoi lakpidrabadi khoi nongai roi habisi ju haijaninge aduna mayam ahawdu chamine se amuka lakpiyo pung nipanda ko pung nipanda aduga aikhoigi speaker su mayamna yangraga khangi go hayengna amu ahawba ngasidegi henna ahawbra handhabra adu hayeng amuk thawai chinchak du su chamina si abisi mayamda hajaninge huchikti aikhoina program si loishana batausi Closing hymn MBC number 82 asimayamna hokatlaga sakmina si aduga kwerna chingbishinu adugi aroi bagi benediction asi John Ungkhai women chairperson UTBC mahakna hajabishinu mayam hokatlaga 82 si sakmina si Happy birthday, Hashing Bawani.
Hasase Gazing leg sahva vivra Aringa ya vivra no we mangali Narawi tumbing the ningishi uklunga na we mangali rada liko vivra Nadan sami gahai nananga naurami hai mirin sai ko Gabay unglaga vivra kya kanishi them sot mi likle vivra Pro jingum magda panga Vivra nananga naurami gahai Nawi legishi, nawi lumishan kami, nawi ning dong, vivra ning shi kitang kat ko. Hiya karinga pa magada pangawi, nidrewi, masod mi kang room, mirin zadra hai songsa paigarwi alongli, kakanang gajot kya kalila, kantui mi haida, rarsan kang saga vivra, prohonali paning ungda ning shi kitang kati. Itum sai ko na uklungay na nali masod mi dalayi, vivra. Od mga vivram lay sali lay kang sag. Tang kamang we alungli ko hol quick ra ga ju alungli. Kasag jung ka how pok mebing ngapang dalere. Vivra atumi jar dag hai atumi charender atumi yang adam kala atumi clay lay lendanu. Bang shabro no jigat kai sai ko rujubang. Itumatum li kaya ga shading a soda. Vivran we mga lim sot mi dalaye. Atumi simpur hili kangurum na zang dalay, mangurum krer abang ngade dalila za dalay re, atum saiko relieve ra, cheers na we shim, kala nali kokurum hashid kasang we shimpung, hagsang maman de kalay tada, atumi kalay bam gachi vali maday sang sakmilo. Ajo itum na ko horsam pang gahay, ramay sargada rarsang gahaya, migumo we jingo mani yang shigija, ra lakok visadu gahay ni, ra. Aja hita de nitre miyon de kongnai ramnao legishang sot nao kongnai churches being we can tan a gudong zang laga itum hita de masot mi kangrum himang he de medang sak mi hayalo cover ra proho pona romans then we verse 1 le hang hai tha de ina sangai me kap gajia ka how me kap gajia kala jishu crystally in se ha ka sa je hine gajia iwi mi yur ko hui samang khawai hine gaji Jiwi malunga jang, jiwi ning rinji. Hili kizib da kala ya razang hai itum sai korang uklungli. Kala magada panganga kishunga. Meitei Baptist Church wa avung rabing wi uklungli ning li jiling sakmilo. Meitei dam bangli mi kichung kana. Vivran wi ko holtakar sai. Kaka hol jiwi bangshap kikla da mathile bamdale. Atum sai koru wi wang. Hili kizib da kala ya avung rabing. Kala razang hai itum sai koru. Ko hor ava salaga dang hamanga abam sai ko ji hor nga sakawai pau ka phawi bangshap transformation ji kachang khat atmi mirin sampang sakngai rivra proho hiwe ena ko hor ji samronda kichi jawi shimku mi yuli phanyang ongda rivra hui kawai itum sai ko ri ji wimbalung khring pona khlai thada itum ni sang milak lo avang rabing jingum ka da phanga mayon hai laga rivra bam hili shit ka sangwi mai sargal gam pam hayela khawe ra ga zat bam ko tong jili vashong khawai khlum shan milo tang ku we avang ra ga chung ka hili ka sip ta le ning she rivra Proho na we bao ka pa we missionary avavus sada rivra thung we shimkur atung we jinangra ikitha da rivra we bao ka pa hisabang sak sikla gi jiwi rivra uklung ji leida chan han no la han no tang we mirin ding da khle no rivra no bao ka pa ju alongli reflex sal ko okthui ji theida rivra no we bao ka pa ju krista okthui gi zing le gi sem migmoy thumli khak sui khami mangai na madang la ka tang ma ka ya mirin Eternal life ngran kami jili tan sang kabai. Rivra
Pro healing and ning the latum sai Koran we mangali missionary avasa that Chatwaki. Pro Jui Malung Jang Malung Kring the Sangmi Laklo. Jui made him a meeting a Sagmila Bashung Sagmi Laklo Jihi. Ferrari Dumpung Taran. It make a chung and made them back the Pau Hashongala. A dualama Saka Bang Mashung Chung away. He leaks if the clever rubbing Lee. Ferrari, do you chung satting Sagda? Down for do limit with hang Sage. Made it do Lagashung Lakan with hang Sagda. Ferrari Atumna, Mashung Crab until Bashung Kawai. Prohotum Litau Milo. Raisari Bay the Saxamilo. Ferrari Atumi Massacre back clergy. None of tanted Milo. Bongapang Wang Malung Kring and me avang Sangsik Milo. Dangmang the clever Rawi Yang now tea the Clejuvang. Ukakanang me avang Sangsik Milo the Juvang itum sai. Running Shinaya Jizing Yawi, it will be Ukhrul, Bron and a Hopok a Jung Miko. It will be Mem Jenny and Mem Bromia. Rabongada Wena, Sipansing Rod Wendler, Rai Konda Kagwi, Ukakanang, Shong for which she Kaka challenges Quillaga. No, we bog up a hashok the Hilungzang coming Shinai. And we Shimkukle ministry, Kala Bogapa, Hakashok Sai Quarter, Vevra Nazamida, Brom Malinkamea, Mirin. Prohonen sang sak ngai mirin jiliring jing kwainen somi lo kala jiling soda vra arung ya tum khokrum le shiru khui ga hai ava now no we now ra sai ko de li somi lo bang ko pha ha ko shokwi kala jingum ga da phanga thanda kham wi ning gi shiwi masot mi khang rum li shiru khui ga hai wi vra ning yang khong kala ning khang nung ji sam phang de tum sai ko de le apum hi wen ji homi lo ara project Christa we look mission Vavre Rawi Legacy. Galamangla Gatrawing Yurkami, Arigala Kanawa in Dung, the itum sai corally lemi jinglo. Amen.